Myanmar border da Kapnabada KNF gi Lanmi tara Henna Shire Asok-Apan kaya Yaobaga Loinana Nongmei Loukhre Pawasi Kanglei Maira Pause dagi Loukhre India amadi Myanmar ga tainaba border pillar 87 gi Kamjong district ka tainaba Yangopo khul manakta Manipur gi apunba lalaglup singa Indian Army amadi KNF gi apunba khutpuga khutthoknabada KNF gi miyoi tara Henna sikhibaga loinana kaya amana Asok-Apan nangkhre haire Pause asina thajaba yaba mafamdagi phangba pawgi lekhun amagi matung inade Nongmei Kapnabagi thogdogadu ngasi ayuk pung 2 minute kundagi haukibaga loinana ayuk pung 3 henba fawbada maikei animakta akanba mawongda khutthoknakhi haire maduda Manipur gi apunba lalauba lupsinggi Lanmi singna KNF gi kem ama thugaikhibaga loinana afaba makhalgi Nongmei 3 lom lauba ngamle haujik fawba thogdok thokphamgi akoibada leiba labuk yauna mafam kharada KNF gi Lanmi sing oigani haina thajaba si bhakchang tara hena taduna leire Khutthoknabadda saruk yakhiba Manipur gi Yawal Lanmi marisu Asok-Apan khara nangkhi haire adubu soklabasing adu thoidongna khudong thiningai oidre haire pawasina hai Myanmar ga Bharat ka lonariba border gi saruk oiriba namli amadi wangli hairiba mafam asida leiba Manipur gi laloglup amagi kemta kuki laloglup KNF amadi Indian Army gi apunba khutpu amane attack satharakhe matamduda mafam aduda leiba laloglup adugi Lanmi singna mangjawnana Pau Pangbadagi KNF gi Lanmi sing adu mafam adudagi takthokraba matung border pillar 87 ki Kamjong district ka tainaba Yangopo khun manakta khutthoknabagi thogdok adu thokhibani haire thogdok asiga mari leinana pawse asina thajaba yaba mafamdagi phangba pawgi matung inade ngasigi khutthoknabagi thogdok aduda Kuki National Front Brahma gi Lanmi kaya asi ana nanglei asi bhakchang tarukti taseng na uba phanglei ahenba yawramba yai lanfam aduda Kuki National Front gi Lanmi singna sizinaramba afaba makhalgi Nongmei 3 lauba ngamlei apunbagi maikeidagi Lanmi ama Asok-Apan nangkhi adubu khudong thiningai oidi haire ngasi numidang pung 8 da Union Home Minister Amit Shah ga Speaker Saityavrata ga unaduna wari sanagadaure pawasi Kanglei Maira pause dagi Loukhre haujik Delhi da leriba Manipur Legislative Assembly gi Speaker TI Saityavrata ga Union Home Minister Amit Shah ga ngasi numidang pung 8 lom taba matamda Union Home Minister gi office ta unaduna wari sanagadaure pause asina phangba pawgi matung inade Union Home Minister Amit Shah na Speaker Saityavrata bu mahaka sungsoi soidana unadaba yadi haiduna numidang pung 8 da wari sanaba matam asi pirakhibane wari saba asida atopa miyoi amata yaudana Speaker ga Union Home Minister khaktaga sanagane wari sanaba asina Manipur gi haujik oiriba rajniti gi phibam asida yamna chawna ahongba ama laklaba yai haina thajanare wari sanaba asida maruoina khanagani haina Thajanaribade February tang 10 dagi famba haugadoriba 8 suba Manipur Legislative Assembly gi mifam asida Speaker Saityavrata laugadaba masak thokpa thodang sing adugi matangda oiraba yai haina thajanare loinana Speaker Saityavrata naha oina rajniti gi lamda khongdaraklabasu rajniti gi kanglon ningthina khangba Bharat Sangvidhana Speaker amagi piriba mathau mangamadu ningthina pangthokna bahonabada chapyungna lepkadaba miyoi amane loinana mahaki mafamda Speaker ama oibagi pangthokpam thokpa mathau chapchana pangthoknaba Union Home Minister gi maikeidagi wari sanaba asida thauna sakti piraba yai haina thajanare pawasina hai ngasi Union Home Minister ga Speaker Saityavrata ga wari sanaba asida Manipur gi rajniti da ahongba ma yamna chauna purakpa yai haibasi Manipur miyam gi thajaba oire loinana Manipur da tha kun lom hena chatharagliba lan asisu Speaker ga Union Home Minister ga wari sanaba asida loisinabagi poram ama sungsoi soidana yalakpa yai haina thajanare loinana JDU dagi BJP onkhrabe MLA manga aduga NPP gi MLA 8 ki matangdasu waroisin ama purakpa yai haina su thajanare Indo Myanmar ngamkhaida achauba tanel ama thengnarakpasi nungnang ningai ne Fox pawasi pandam pause dagi Loukhre India amasung Myanmar anigi ngamkhai paringi saruk ama waina Mizoram ga tainaba ngamkhai paringda drug lalonba singna sizinaba truck chatpa yaba achauba tanel sizinaduna awang nongpok state singda supply tawbagi wafam ama lakpasi nungnang ningai oi haina Federation of Civil Society Organization Fox Manipur gi cherol ama na haire cherol asina hai tha asigi taraga mapanda Assam Rifles amade Assam Police na Assam gi Kasar district ta yamlaba psychotropic drugs sing amade tongan ba drug makhal sing fagat khe maduda senaba miyoi sing wahang pahong sathabada haidorokpagi matungin na India amasung Myanmar anigi ngamkhai paringi saruk ama waina Mizoram ga tainaba ngamkhaida drug smuggler singna sizinaba truck satpa yaba achauba tunnel sizinaduna awang nongpok state singda supply tawi haibagi wafam asi lakpane India amasung Myanmar anigi ngamkhai paringda
Security forcing na khurak hangda na deploy tawriba ngamkhay paring asida drug karbar tawbada sisinaba chawba tanel ama lairambasi angakpa poe. Masi India gi internal security da singnaba maneng. Masida India lengang na thizinduna chenaba khudingmak logi chapsaba sairak pigadavani haire. Cherola duna makata araduna miyamna chawna singnaba phawribade Manipur da sin kuki jo singna sahi anirom satharagliba Lan asiga Mizoram ka tayo na bangamkay manungda drug lalon ba sing nasizna ba tanel layramba siga mari laynaramba suyay. Myanmar laybak tagi illegal way na lamdam masida. Naroon da sanglagli sin kuki jo sing na Bangladesh ke Chittagong hill trek Myanmar gi saruk khara amade. India gi Manipur amade Mizoram gi saruk sing lauthok tu na. Christian nation siyam na ba popi thaduna amade. Drug lalon duna madudagi fanglak pasenfam maduna. Manipur da irang thokan bani hay basi. Miyam khangna duna laklabanay. Phibam asida India lengak amadi Manipur lengakna thokliba lan asi khudakta loisinaba phirep ama lawgadavane. Karigumba India na geopolitics khaki mijengda Manipur miyam gi punsi amadi lanthum ngangnaba achetba phirep lawraktaba taravade. Manipur gi miyamna India dagi tokhaiba maromdom lepsanaba phirep ama lawrakpa yai haina Fox ki serol asina haire.